Hey, Henba! Henbo! Louis, you want to Take it, hey! Paachaa, you hemba lo juba. Bema, imung dangangi. Mana su yamna yahu thiengi sibu kay gino Paachaa. Khoi course na di, mala sondan tale. Hey, Henba! Henbo! Louis, you want to Namana be am like, hey! Musidi. Hey, Nangi Samomdo, table Matale Hoguni. Paachaa, akoi course na di handagi nestam game sida yuhen base soidan yawba yabagi chance lay hai. Kang de Bema. I Sasina, Paman Basida. Paachaa, ma se khadi pang ko. Ma ID, you hemba bu habanida. Oh, yuhen base di ma ko boira. Lore chala se. Chalo chalo. Chala se. Bungon nangna thengnan basina nong mutasu khoi bu hogula odana. Ai ding asai na horoi se hydro. Ai khoina nungti gi hobasida mayam pongtho abani hydro. Ibi ma nang ne haujening basina. Yam haujaning bani. Noi handorabo. Halagi tawni. You henba hantak tinang Manipuri represent tawudi soidramni. Haibangam Aina akopa pawlo rabani. Lining Bahibini. Nangidamak lining ba kuirena. Oibagi. Awai bagi bu kaino. Pagita Unida. Ikhoina khoi orusu bungo. Nangidamak tadi yamna wai. Karawabio. I changargi. Milay bro. Yumsibu milay bidro. Aying bilay bro. Kana. Ay ne penny kangrabo. Oh, nahan sa tingnan ko. Unadaba ko irabanina. Waraw yadi. Kakat piro. Pamsi. Kung ko yawar sumkari ne ha. Unadaba ko iramina ipaw gamta pauna drin ha. Nungay biri. Wabay tabanina nungay di haytay. Hausiki matamda nungay tukpa hiba base. Punsirol ni. Ado, tamlaba lamdamda laikibadagi saka unagidrasu nami kudingidi ningsingjay ko. Ako'y state sigi law and order gi mawong. Haibadi nung mataliptana hada sunabagi paw ngakta. Masina hubin kami narakpa marumapang ka ningsingbang pote da. Ay tasig na nirpen bu kaure. Ay, kautukpa ngamana kautukpi kirabasu ay na iyingbida pijagi na achamba kudon pol amagak pujarai. Kari karamba kudol? Kaino ni. Icham cham janida. Sanagi lik pare amakak. Simta loksan biyo. Aduk mamalyama kudon pol. Maman yamba natida. Sanagi masu khangse, mamal su khangse. Adongi thamoi su khangse. Adongi kudol se. Ai lawba ngamjaroi. Aying biyo.
Ngasidagi chahi khragi mamangdasu nirpenga aiga wari sanakre numituda haijakibaduna aigidi arepani ꯑꯌꯤꯡꯕꯤ lengbirasi Hema, ꯁꯤ kaya sibo? ꯍꯥꯏꯒꯅꯣ Kaino, ang mo nimi. Kaya ba sibo? Kanada ba? ꯍꯩ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ 이 룸에 실력부터기네 구동자 한 방에 마기 실력그래 니빠네 수기는 담고 Ha, lak ni pa. 락 니빠한까지디 티까기 대북대 때까지 났디 ngasi ni humni simongdane yang khayem su kaidi Adusu engineer robige yene doiro. yana deni yang khbone kenone tabak suba suda ba pasa phangag lori Aigi wadi sale sidi matang saring ida tanchilo sisidani. hei sigi semamje e tumba khangin jabodni ko As, hoida, ay so ngaw binatitana. Kuira ga nusirak basina. ke ba basina Moy matay di imong sige pawpam ta tabira maroy ne. eh kari pawnu ne Hayeng se akoy nilpengi mawhay ba chaturidana. ni pengya Hoy, akoy nilpengi. kada degya Moy rangkomdagi ne ye. Mama mapana matanda po ye. farene sen chabun 좀 방야시다 싸우는 홍 도피를 로이 Adubudi mayam basakpa mabay bunga layridana. kari haigadabno khangdreda tamo tamoga amaduga lainariba achetpa marido khangzabadegi tamona haidradi oithoroina amadu haiti oh pakhang chawbangduro pangibra singibra dudi khangdreko e bema mi makhalamani nupa mobe mi hun hunde pakhang amobe gi masinga yauti kimalabasu taibungsida khongdafam leirugo tamo adi wadi bema maru pani khanbadagi nga phawa chawa cha poti mage bu macha nupa se asina loire pakhang chajen ba na mayam loire bu macha su pura mapani aing bisu khangamani handa haido khiba metric pe khado fast event lakpan pahawdu tabada ai kyam nungai ki tamo adu tamo aina haizaningbadi kaino tanasine akhoi pabungse yam sambani amadugi thamoisu pabungna phajana khangbani yaragadi haina sinaraga yanaba mafamda aibu thajaba pambani tamo aishu leisabini haibiwani sum chahi sidi angang natrabado bema chahi wadi amadusu pajan leisilam numit afaba ma yengbiraga numit afaba ma yengaga mangon karakpa ita nang nari wafam singdo ai yabang mo haisni aina haibe indraba hanta aina hairisna yadraba ibani punshigi kainari wafamdo maduso ai inma ngamo thamoi sengkhaba marup nanga aiga kainaba sungam mo haisni adunga moy ama sunga moy karino nang kirisa ita ai yum pan basi taseng naki karamuno pano ne sibu aigi nuksiraba isa nupaga aiga kainaba ngamo nasa nupaga kaino haiba natine nasagi mama thise haibani ne karino ne sibu ita ai taseng naki yuhin basibo aigi tamu yaina kaya da luna khanjaramba ngasidi aikhoi punama kawkhre yawong idun laikre
ꯅꯧꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨꯅ ꯏꯆꯥꯁꯤꯕꯨ ꯃꯤꯔꯥꯏꯕꯤꯕ ꯇꯥꯔꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯨ ꯇꯥꯅꯤꯡꯗꯦꯗ ꯑꯌꯤꯡꯕꯤꯒ ꯑꯩꯒ ꯍꯥꯏꯅꯔꯛꯄ ꯋꯥ ꯂꯩ ꯍꯌꯦꯡꯃꯛ ꯑꯩ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯥꯏꯖꯕ ꯆꯠꯀꯅꯤ ꯂꯨꯍꯣꯡꯕꯩ ꯃꯇꯥꯡꯗ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯃꯊꯥ ꯁꯥꯔꯣ ꯅꯁꯥꯗ ꯊꯥꯡꯇꯣꯛꯎ ꯄꯥꯆꯥ ꯀꯩꯗꯧꯅꯔꯒꯦ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯦ ꯅꯦꯅꯦ ꯏꯡꯕꯤ ꯆꯠꯂꯨꯕꯅꯦ ꯀꯩꯗꯧꯕ ꯆꯠꯂꯨꯏꯕ ꯅꯦꯅꯦꯅ ꯄꯥꯎ ꯆꯦꯜꯂꯛꯄꯅꯦ ꯀꯔꯤ ꯍꯥꯏ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯨ ꯂꯤꯔꯛꯏ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯂꯩꯅꯕ ꯂꯨꯄꯥ 2,000 ꯑꯃꯁꯨ ꯄꯤꯔꯛꯏ ꯅꯪ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯂꯧꯔꯛꯑꯦ ꯄꯤꯔꯛꯑꯕꯅꯤꯅ ꯂꯧꯔꯛꯑꯦꯗꯅ ꯅꯪꯁꯨ ꯅꯤꯕ ꯍꯩꯔꯦ ꯅꯤꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯄꯪꯁꯥꯎꯗ ꯁꯥꯎꯏ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯉꯥꯡ ꯑꯃꯁꯨꯕ ꯍꯣꯏ ꯀꯩꯗꯧꯕꯩ ꯂꯨꯄꯥ 2,000ꯗ ꯂꯧꯔꯛꯏꯅꯣ 5,000 ꯂꯧꯔꯛ ꯌꯥꯗ꯭ꯔꯣ ꯅꯃꯥ ꯆꯥ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯂꯦꯡꯁꯤꯜꯂꯣ ꯃꯌꯥꯝ ꯂꯥꯡꯅꯔꯅꯤ ꯁꯤꯗ ꯂꯦꯡꯁꯤꯟꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯣ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯧꯕꯤꯔꯛꯑꯦꯗꯅ ꯂꯦꯡꯁꯤꯟꯕꯤꯔꯣ ꯈꯨꯗꯥ ꯁꯨꯝ ꯂꯦꯡꯁꯤꯟꯁꯤ ꯂꯦꯡꯁꯤꯟꯁꯤ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯏꯇꯥꯎꯗ ꯍꯪꯖꯔꯝꯃꯤꯕꯅꯤ ꯂꯦꯡꯕꯤꯔꯛꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏ ꯀꯥꯡꯉꯕꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯂꯝꯗꯤ ꯃꯌꯣꯟꯅꯤꯗꯅ ꯇꯥꯃꯣ ꯑꯃꯨꯛꯇ ꯈꯨꯔꯨꯝꯕꯤꯌꯨ ꯅꯅꯥꯏ ꯑꯩ ꯚꯛꯇꯤ ꯇꯧꯖꯔꯤ ꯌꯥꯔꯦ ꯕꯨꯡꯉꯣ ꯀꯔꯤ ꯄꯥꯕꯨꯡ ꯅꯅꯥꯏ ꯑꯩ ꯈꯣꯏꯔꯝꯖꯔꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯍꯣꯏꯁꯨ ꯑꯍꯟꯁꯤꯡꯁꯤꯒ ꯂꯦꯡꯕꯤꯔꯛ ꯅꯠꯆꯗꯦ ꯅꯅꯥꯏ ꯑꯩꯗꯤ ꯑꯇꯣꯞꯄꯅꯤ ꯂꯦꯡꯁꯤꯟꯁꯤ ꯑꯃꯨꯛꯇ ꯂꯦꯡꯁꯤꯜꯂꯨ ꯁꯣꯝꯒꯤ ꯑꯍꯟꯁꯤꯡꯅ ꯂꯦꯡꯕꯤꯔꯛꯏꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯗꯨ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯒꯤ ꯏꯆꯥꯅꯨꯄꯥꯗ ꯄꯤꯅꯕꯤꯌꯨ ꯏꯆꯥ ꯏꯃꯧ ꯑꯣꯏꯖꯒꯦꯗꯅ ꯍꯥꯏꯖꯕ ꯂꯥꯛꯆꯔꯤꯕꯅꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯤꯡꯁꯤꯕꯨ ꯅꯤꯔꯄꯦꯟ ꯍꯧꯖꯤꯛꯅ ꯀꯔꯤ ꯊꯕꯛ ꯇꯧ ꯍꯧꯖꯤꯛ ꯃꯨꯝꯕꯥꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯤ ꯃꯁꯥꯁꯨ ꯀꯣꯝꯅꯤ ꯇꯣꯂꯣꯞꯁꯨ ꯐꯅ ꯅꯤꯡꯊꯤꯅ ꯋꯥꯡꯉꯦ 50,000 ꯑꯃꯨꯛ ꯀꯔꯤ ꯑꯃꯨꯛ ꯐꯪꯖꯔꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯆꯥ ꯅꯤꯡꯉꯣꯜꯁꯤ ꯊꯥꯖꯕꯤꯔꯕꯗꯤ ꯂꯨꯍꯣꯡꯕꯒꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯑꯉꯛꯄ ꯐꯪꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯖꯥꯠꯅꯤ ꯍꯥꯏꯕ ꯌꯥꯏ ꯁꯦꯜꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯖꯗꯦ ꯑꯩ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯕꯤꯔꯕꯥꯕꯨ ꯍꯥꯏꯕꯗꯨꯅꯤ
ꯃꯅꯤꯄꯨꯔꯒꯤ ꯊꯤꯀꯥꯗꯥꯔꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯗꯒꯤ ꯃꯈꯥ ꯊꯥꯕ ꯉꯥꯛꯇꯅꯤ. ꯌꯥꯖꯔꯦ ꯌꯥꯖꯔꯦ ꯑꯃꯨꯛꯇ ꯂꯦꯞꯄꯤꯈꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯈꯣꯏꯅ ꯄꯥꯕꯨꯡ ꯅꯅꯥꯏ ꯑꯩꯒꯤ ꯃꯤꯡ ꯅꯨꯡꯁꯤꯖꯥꯎ ꯀꯧꯖꯩ. ꯑꯩ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯣꯏꯔꯝꯖꯒꯦꯗꯅ ꯂꯥꯛꯆꯕꯅꯤ. ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯀꯥꯏꯔꯕꯁꯨ ꯉꯥꯛꯄꯤꯌꯨ. ꯅꯅꯥꯏ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯈꯛ ꯂꯩꯖꯩ. ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯃꯔꯨꯞꯅꯤ. ꯅꯅꯥꯏꯗꯨꯒꯤ ꯃꯤꯡꯅ ꯏꯕꯣꯇꯣꯝꯕ ꯀꯧꯏ. ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯩꯈꯤꯗ꯭ꯔꯦ. ꯃꯁꯥꯗꯤ ꯃꯦꯇ꯭ꯔꯤꯛ ꯑꯔꯤꯕꯅꯤ. ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯗꯦ. ꯍꯨꯃꯥꯡ ꯃꯟꯅ ꯁꯨꯔꯒ ꯍꯤꯡꯖꯔꯤ. ꯑꯄꯣꯛꯄ ꯑꯍꯜ ꯂꯩꯈꯤꯗ꯭ꯔꯁꯨ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯆꯤꯟ ꯃꯅꯥꯎꯗꯤ ꯑꯍꯨꯝꯅꯤ ꯑꯍꯟꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯏꯃꯗꯨꯗꯤ ꯏꯌꯥꯝꯕ ꯌꯥꯏꯃꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯇꯝꯒꯤ ꯉꯔꯥꯛꯄꯤꯅ ꯂꯥꯛꯑꯒ ꯆꯦꯜꯂꯒ ꯄꯨꯕꯤꯈ꯭ꯔꯦ. ꯍꯜꯂꯛꯇ꯭ꯔꯤ. ꯍꯟꯅ ꯌꯦꯡꯉꯛꯇ꯭ꯔꯤ. ꯃꯌꯥꯝ ꯆꯥ ꯄꯥꯏ ꯃꯌꯥꯝ ꯆꯥ ꯂꯧꯕꯤꯌꯨ. ꯅꯅꯥꯏ ꯑꯩꯁꯨ ꯆꯥꯁꯤ. 이붕어 차 탁시 차 파이비. ꯀꯔꯤꯁꯨ ꯃꯇꯤꯛ ꯆꯥꯖꯗ꯭ꯔꯤꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯂꯥꯛꯄꯤꯔꯤꯕꯁꯤ ꯃꯥꯏꯀꯩ ꯑꯅꯤꯅꯤ. ꯑꯗꯨꯕꯨ ꯃꯄꯥ ꯑꯣꯏꯕ ꯑꯩꯍꯥꯛꯇꯤ ꯑꯆꯧ ꯑꯔꯝ ꯏꯊꯛ ꯏꯔꯥꯡ ꯄꯥꯝꯖꯕ ꯃꯤꯁꯛꯇꯤ ꯅꯠꯆꯗꯦ. ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯟꯕꯨ ꯀꯅꯥꯗ ꯊꯥꯖꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯄꯥ ꯑꯩꯉꯣꯟꯗ ꯈꯟꯊꯅꯕ ꯅꯣꯡꯃ ꯅꯤꯅꯤꯗꯪ ꯃꯇꯝ ꯄꯤꯕꯤꯌꯨ. ꯑꯩꯗꯤ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯖꯕ ꯃꯤꯁꯛꯅꯤ. ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯒꯦ. ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯔꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯦꯡꯉꯁꯤ. ꯍꯣꯏ ꯍꯣꯏ ꯐꯅꯤ ꯐꯅꯤ ꯂꯦꯡꯕꯤꯌꯨ. ꯍꯦ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯑꯗꯨꯃꯥꯏꯅ ꯎꯡꯗꯅ ꯂꯩꯕ ꯍꯧꯅꯗꯦ. ꯍꯥꯏꯔꯞ ꯏꯀꯥꯏꯕ ꯏꯆꯦ. ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯅꯨ. ꯅꯨꯄꯤꯅ ꯋꯥꯏ ꯆꯥꯏꯔ ꯃꯇꯝꯁꯤꯗ ꯑꯩꯅ ꯍꯥꯏꯕꯗ ꯏꯜꯂꯣ. ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯨꯄꯤ ꯑꯩꯈꯣꯏ ꯏꯀꯥꯏ. ꯀꯔꯤꯒꯤ ꯏꯀꯥꯏꯕꯤꯔꯤꯕ? ꯍꯥ? ꯀꯔꯤꯒꯤ ꯏꯀꯥꯏꯕꯤꯔꯤꯅꯣꯕ? ꯏꯆꯦ, ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ ꯅꯠꯇꯦ. ꯏꯁꯤꯡ ꯈꯨꯗꯤꯡꯃꯛ ꯏꯁꯤꯡ ꯅꯠꯇꯦ. ꯅꯝꯕꯨꯜ ꯇꯨꯔꯦꯟꯗ ꯏꯟ ꯆꯤꯡꯂꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯄ ꯃꯇꯝꯗ ꯊꯛꯅꯕ ꯃꯌꯨꯝꯗꯒꯤ ꯏꯁꯤꯡ ꯄꯨꯔꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ? ꯍꯥ? ꯀꯩꯅꯣꯕ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ? ꯑꯣ, ꯅꯝꯕꯨꯜ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯌꯥꯎꯔꯤꯌꯦ. ꯃꯁꯤꯅꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯍꯟꯊꯍꯜꯂꯛꯄ. 이비엠아 드라마기 미 낭심ako. ꯌꯨꯝ ꯄꯥꯟꯕ ꯂꯨꯍꯣꯡꯕꯕꯨ ꯇꯔꯥꯏꯅ ꯈꯟꯕ ꯌꯥꯕ꯭ꯔꯥ? ꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯤ ꯅꯨꯄꯤ ꯃꯍꯥꯛꯀꯤꯁꯨ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯔꯝꯒꯅꯤ. ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯅꯨꯄꯤꯅ ꯎꯗꯕꯁꯦ ꯑꯩ ꯄꯥꯝꯗꯦ. ꯏꯆꯦ ꯍꯣꯏꯗꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯂꯥꯏꯅ ꯈꯟꯕ ꯃꯥꯜꯂꯦ. ꯏꯅꯥꯎꯅꯨꯄꯤꯅꯦꯗꯤ ꯍꯥꯏꯕꯣ. ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯒ ꯃꯣꯠ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯔꯣꯏꯗꯣꯔꯤꯍꯦ. ꯈꯣꯏꯗꯧꯒꯁꯦ ꯕ꯭ꯔꯤ ꯕ꯭ꯔꯤ ꯍꯦꯛ ꯄꯥꯈꯠꯂꯤꯍꯦ. ꯆꯥꯔꯝꯗꯥꯏꯗ ꯈꯔ ꯆꯤꯡꯈꯠꯂ ꯇꯨꯝꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯌꯦ. ꯍꯩꯒ ꯂꯩꯕ꯭ꯔꯣ? ꯃꯁꯤ ꯑꯃ ꯆꯥꯒꯦꯗꯅ? ꯀꯔꯤ ꯍꯩ ꯂꯩꯔꯝꯒꯅꯤ? ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯔꯨꯈꯤꯒꯦ. ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ? ꯅꯪꯕꯨ ꯀꯔꯤ? ꯄꯥꯌꯥꯏ, ꯑꯩ ꯌꯨꯍꯦꯟꯕꯅꯦ. ꯍꯩ,
ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯍꯦꯟꯕ ꯅꯪꯗꯤ ꯌꯥꯝ ꯆꯥꯎꯔꯕꯦꯅ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯂꯥꯛꯄꯅꯣ ꯄꯩꯌꯥ ꯌꯨꯝꯗ ꯏꯃꯥ ꯌꯥꯏꯒ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯌꯨꯝꯗ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯒꯦꯅꯦ ꯇꯥꯟꯅꯗ ꯌꯥꯗꯕ ꯌꯥꯝ ꯂꯨꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯍꯣꯏ 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 ꯄꯩꯌꯥꯏ ꯂꯥꯛꯅꯕ ꯇꯧꯒꯦꯀꯣ ꯀꯅꯥꯅꯣ ꯑꯉꯥꯡꯁꯤꯕꯣ ꯍꯩ ꯑꯩꯈꯣꯏꯒꯤ ꯌꯨꯍꯦꯟꯕꯅꯤꯅꯦ ꯍꯩ ꯅꯍꯥꯟꯋꯥꯏ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯂꯩꯍꯧꯕꯗꯣ ꯀꯅꯥꯅ ꯈꯪꯅꯤ ꯃꯥꯗꯤ ꯄꯥꯈꯪ ꯐꯥꯔꯝꯃꯦꯗꯅ ꯄꯩꯌꯥ ꯑꯩ ꯆꯠꯂꯒꯦ ꯏꯃꯥ ꯌꯥꯏꯒ ꯄꯩꯌꯥꯒ ꯑꯝꯇ ꯂꯥꯛꯄꯤꯌꯨꯀꯣ ꯍꯣꯏ ꯆꯠꯂꯣ ꯂꯥꯛꯍꯟꯅꯤꯡꯉꯤꯁꯤꯒꯤ ꯃꯔꯝ ꯑꯩꯗꯤ ꯍꯥꯏꯔꯞ ꯈꯪꯉꯤ ꯏꯆꯦ ꯃꯥ ꯂꯥꯛꯇ꯭ꯔꯤꯕꯣ ꯂꯥꯛꯑꯅꯤ ꯑꯩꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯕꯅꯦ ꯑꯩꯗꯤ ꯈꯪꯗꯦ ꯅꯪꯒꯤꯗꯨꯗꯤ ꯃꯁꯛ ꯃꯇꯧꯒ ꯍꯥꯏꯔꯞ ꯌꯥꯏ ꯃꯕꯨꯛꯀ ꯏꯪ ꯇꯞꯀꯅꯤ ꯏꯆꯦꯅ ꯍꯦꯛ ꯌꯦꯡꯕꯗ ꯈꯪꯉꯦ ꯏꯆꯦꯅꯦ ꯁꯤꯡ ꯈꯥꯏꯗꯣꯛꯀꯦ ꯅꯪ ꯐꯝꯃꯝꯃꯨꯀꯣ ꯑꯧ ꯏꯆꯦ ꯏꯆꯦꯅ ꯁꯤꯡꯈꯥꯏꯁꯤꯕꯨ ꯏꯌꯥꯁꯤꯡꯁꯦ ꯈꯥꯏꯕꯤꯌꯨ ꯌꯥꯗꯦꯅꯦ ꯑꯩꯗꯤ ꯒ꯭ꯌꯥꯁꯅ ꯊꯣꯡꯕꯁꯨ ꯆꯥꯅꯤꯡꯗꯦ ꯁꯤꯡ ꯑꯆꯧꯕ ꯈꯥꯏꯔꯝꯗꯥꯏ ꯉꯥ ꯑꯆꯧꯕ ꯑꯃ ꯁꯦꯝꯃꯝꯗꯥꯏꯗꯅꯦ ꯂꯩꯁꯥꯕꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯕ ꯏꯆꯦꯁꯨ ꯂꯩꯁꯥꯕꯤꯅꯤꯀꯣ ꯃꯥꯅꯦ ꯏꯆꯦꯁꯨ ꯂꯩꯁꯥꯕꯤꯅꯦ ꯍꯌꯦꯡ ꯃꯣꯡꯐꯝ ꯌꯧꯔ ꯐꯥꯎꯕ ꯂꯩꯁꯥꯔꯗꯧꯕ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯨꯝꯕꯤꯁꯤ ꯐꯅ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦꯕꯣ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯨꯝꯕꯤꯁꯦ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯗꯅ ꯏꯆꯦꯅ ꯃꯁꯤꯡ ꯊꯤꯔꯤꯌꯦ ꯇꯨ ꯂꯥꯛꯑꯦ ꯇꯨ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯀꯔꯤꯝꯇ ꯀꯣꯏꯔꯨꯅꯣ ꯐꯝꯃꯨꯁꯤ ꯁꯤꯗ ꯐꯝꯃꯣ ꯏꯆꯦ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯩ ꯐꯝꯃꯣ ꯑꯗꯨꯝ ꯅꯕꯥꯅꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯑꯣ ꯑꯩ ꯆꯥ ꯂꯣꯟꯕꯤꯔꯨꯒꯦ ꯑꯩꯕꯨ ꯀꯧꯕꯤꯔꯕꯨ ꯀꯩꯒꯨꯝꯕ ꯈꯔ ꯇꯥꯟꯅꯅꯤꯡꯗꯨꯅ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯑꯩꯅ ꯌꯥꯝ ꯋꯥꯍꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯋꯥꯗꯦꯗ ꯑꯩꯁꯨ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯈꯟꯕꯗ ꯀꯣꯛꯁꯦ ꯌꯥꯝꯅ ꯁꯥꯏ ꯑꯩꯈꯣꯏ ꯌꯨꯍꯦꯟꯕꯗꯨꯁꯨ ꯌꯥꯝ ꯋꯥꯔꯝꯂꯅꯤ ꯀꯔꯤꯒꯤ ꯋꯥꯔꯨꯅꯦꯒꯦꯅꯦ ꯂꯨꯍꯣꯡꯕꯒꯤ ꯍꯋꯥꯒ ꯌꯥꯝ ꯌꯥꯝꯍꯜꯂꯛꯀꯅꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯕꯥꯇꯣꯟ ꯌꯥꯝ ꯇꯧꯕ ꯅꯠꯇꯦ ꯑꯔꯦꯝꯕꯗ ꯁꯦꯟ ꯃꯥꯡꯍꯟꯕꯁꯦ ꯄꯥꯕꯨꯡꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯩꯅꯁꯨ ꯄꯥꯝꯗꯦ ꯑꯗꯣ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯎꯔꯥ ꯁꯦꯜꯗꯤ ꯑꯩ ꯂꯧꯔꯣꯏ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯤ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯄꯪꯄꯨꯗ ꯄꯨꯊꯣꯛꯅꯔꯦ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯍꯦ ꯎꯪꯗꯅ ꯁꯨꯝ ꯂꯩ ꯁꯦ ꯅꯪꯅ ꯍꯥꯏꯕ 30ꯗꯨꯅꯦ ꯑꯗꯨꯒꯅꯦ ꯍꯩꯅ ꯁꯤꯜꯂꯨꯀꯣ ꯍꯣꯏ ꯏꯆꯦ ꯑꯁꯥꯏ ꯗꯤꯅꯦꯁꯁꯨ ꯌꯧꯔꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯃꯥꯅꯦ ꯀꯃꯥꯟꯗꯣ ꯗꯤꯅꯦꯁ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯆꯦ ꯏꯆꯦꯒꯁꯨ ꯈꯪꯅꯗꯥꯏꯅꯦ ꯀꯔꯤꯒꯤ ꯈꯪꯅꯗꯅꯤ ꯅꯍꯥꯟꯗꯁꯨ ꯃꯌꯥꯏ ꯈꯤꯈꯤꯒꯠꯂꯒ ꯏꯆꯦꯅ ꯀꯧꯔꯝꯃꯤꯅꯦ ꯑꯋꯥꯡꯒꯤꯅꯦ ꯏꯅꯦ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯣꯄꯥꯡ ꯂꯨꯄꯥ 500 ꯈꯛꯇ ꯑꯝꯇ ꯄꯤꯊꯣꯛꯎꯈꯤꯒꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯦ ꯅꯣꯏ ꯅꯕꯥꯏꯗꯒꯗꯤ ꯇꯥꯍꯜꯂꯛꯄꯒ ꯌꯥꯄꯣꯟꯇꯦꯀꯣ ꯀꯃꯥꯏ ꯈꯪꯍꯟꯗꯣꯏꯅꯣ ꯏꯆꯦ ꯑꯩꯈꯣꯏꯅꯤ ꯅꯠꯇꯅ ꯀꯅꯥꯝ ꯈꯪꯍꯟꯖꯥꯄꯣꯟꯇꯦ ꯐꯔꯦ ꯐꯔꯦ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦꯀꯣ
Chahi kya no ina ngarakliba se khangjarabro. Yu henba pisak piklingai degini. Nang di khang bo yamna kali. Leba phabi lei bro. Chango eng sabi. Noi lakti na waramini. Ibema, icham chamba phaneng kha porak pani. Aigi dibema akhoi ne mana saba phi matik ni se laksilo. Thaman gre ibema. Thamam ko rukhige. Ibema kari haigadabano khangdi. Migi luhongbagi borna donga thillaga akhoi thonga ma palala sakibase. Mihinga se ding ding law chani. Noi bu tawdro. Kaidawai tawroidoino. Ai taiko ngangnari do. Se sa thaksi se.
ꯑꯌꯨꯛꯀꯤꯅ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯅꯤ ꯌꯦꯡꯂ ꯌꯦꯡꯂꯒ ꯎꯔ ꯎꯔꯒ ꯄꯪꯅꯨꯡꯇ ꯅꯨꯡꯁꯤꯔꯦ ꯅꯪꯉꯣꯟꯗ ꯉꯥꯎꯖꯔꯦ ꯄꯪꯅꯨꯡꯇ ꯅꯨꯡꯁꯤꯔꯦ ꯅꯪꯉꯣꯟꯗ ꯉꯥꯎꯖꯔꯦ Paachaa! Paachaa! ꯑꯩ ꯁꯤꯗꯩꯅꯦꯍꯦ Paachaa! ꯀꯩꯗꯧꯔꯦ Paachaa! ꯏꯍꯦ ꯁꯥꯏꯀꯜꯒꯁꯦ ꯂꯣꯏ ꯇꯨꯔꯦꯅꯦꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ Paachaa! ꯑꯩ ꯅꯦꯁꯅꯦꯜ ꯒꯦꯝꯒꯤ ꯁꯦꯂꯦꯛꯁꯟ ꯐꯪꯉꯤ ꯀꯔꯤ ꯅꯪ ꯁꯦꯂꯦꯛꯁꯟ ꯐꯪꯉꯦꯕ ꯅꯪ ꯅꯦꯁꯅꯦꯜ ꯒꯦꯝꯒꯤ ꯏꯁꯥꯅ ꯁꯦꯂꯦꯛꯁꯟ ꯐꯪꯉꯦꯕ ꯌꯨꯑꯦꯟꯕ ꯇꯝꯖꯥꯎ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯅꯦꯁꯅꯦꯜ ꯒꯦꯝꯒꯤ ꯁꯦꯂꯦꯛꯁꯟ ꯐꯪꯉꯦ Paachaa namuko Hey, section J. Hey, nang la, ibo to bai cha. Kari tau pigo ba? Hey, masih mabi punjalo. Hey, lao phong lu. Hey, masih ka forward sai ne mase. Hey, nang la lao bu mari le le sumra. Ai khangdi, yunba. Kari no, Hey, masih ni su mire. Hey. Hugino. Masih kali Hugino. Paachaa! 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 Lukhoi Paachaa to pharaga pukre. Hujiki police to. ꯑꯩ ꯄꯥꯎ ꯂꯧꯔꯕꯅꯤ ꯅꯪ ꯍꯥꯏꯔꯤꯕꯗꯣ ꯁꯣꯏꯗꯅ ꯆꯨꯝꯃꯕꯅꯤ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯔꯝ ꯂꯩꯇꯦ ꯃꯤ ꯏꯆꯦ ꯃꯥꯅ ꯀꯥꯏꯗꯩ ꯅꯣꯡꯃꯩꯅꯣ ꯃꯥꯗꯤ ꯏꯆꯝ ꯆꯝꯅ ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯖꯕ ꯃꯤꯅꯤ ꯕꯦꯝꯃ ꯉꯁꯤ ꯑꯩꯒꯤ ꯃꯥꯏꯁꯦ ꯅꯪꯒꯤ ꯃꯤꯠꯇ ꯑꯃꯠꯇ ꯑꯣꯏꯅ ꯎꯔꯝꯒꯅꯤ ꯉꯁꯤꯗꯤ ꯏꯆꯦꯒꯤ ꯃꯥꯏꯊꯣꯡ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯪꯉꯨ ꯑꯩꯈꯣꯏ ꯍꯤꯡꯕ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃꯅ ꯂꯦꯞꯄꯝꯕ ꯇꯥꯏ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤꯗꯃꯛꯇ ꯄꯆꯥ ꯃꯔꯥ ꯂꯩꯇꯦ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯈꯪꯉꯤ ꯑꯆꯨꯝꯕ ꯇꯧꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯉꯤ ꯇꯤꯡꯈꯪ ꯑꯃꯅ ꯌꯨꯔꯕꯗꯤ ꯇꯤꯡꯈꯪ ꯑꯃꯅ ꯍꯟꯕ ꯇꯥꯏ ꯁꯨꯛꯅ ꯀꯩꯗꯧꯅꯨꯡꯗ ꯇꯤꯡꯈꯪ ꯍꯟꯕ ꯌꯥꯔꯣꯏ ꯄꯥꯎ ꯉꯥꯏꯌꯨ 하유! 너원이 내려면 굴라이도 까라이되기노 하유! ꯈꯪꯗꯦ ꯅꯈꯣꯏꯅ ꯐꯅ ꯐꯨꯔꯕꯁꯨ ꯈꯪꯗꯦ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯁꯤꯅꯠꯇꯅ ꯑꯩ ꯈꯨꯝꯅꯤꯡꯉꯥꯏ ꯄꯥꯎꯈꯨꯝ ꯂꯩꯇꯦ ꯈꯪꯗꯦ ꯈꯪꯗꯦ ꯈꯪꯗꯦ
Kanaru luki miyo ino. Hayo. Lalau lupa amta ka mari le na de. Ay khoi. Nangbu what na yo pam de. Halo. Ay mo halo. Ay sa sa na phong se. Ay si bakit eh. Halo. Halo. Halo ay mo halo. Yeah. Sir. Sir. Coba. Em muốn khami kari kino. Sir, ekhoi sumini. Coba. Ain gi matung ina mahapu manang na police station da sinabana. Nang ai gi khala lai bani. Wangang anu. Nama ai khangde sir. Leibak irang hongnaba ekhoina singum chi sa. Coba. Hey, nang wangang nu. Ai na commander ni. Ai yo doi. Na khoi ni inga dam ni. Hey, thongna bu nu pa. Nang khumroi. Nang hairoi. Yeah. Yeah. Tada, खबर सिरी इरिसी अंत इंबियुनी और सिना लुचिंगबा टीम अमना ओइनामिबा तोंबा अपोकपा लैखिद्रबा खोइरेन खुराई सेबम लेकाइदा लैबा मयुमदगी फारे माबु फाबा मतमदा कापा यारिबा मरु मापनगा लोइनाना पिस्तोल अमसु रिकवर तौरे करीनुने हारि लोइनाना करीनुने हारिसिबो लुपा लिसिंग यांखैगा लालहुबगा मरी लेनबा चे चांग खरसु फंगले करीनु हाइसु पुलिस न फारबा इबोतोंबा मखाताना वहंग पहंग जथरी करीनुने हाइसु करीनु खोइ लेबाक से तोरिसु इबंगो लेबाक सि पुमलोय लोयरबन पुमलोय हेक लोयरबन Ai gi pasade. Lalau lup amataga mari le na misik nati. Masagi humang yolga hingjabani. Ai pasa udin kai sak amta chara. Yohenba, karigino nangna atok yam emotional oiridubo. No panabo. Ai khoi asok yam lairibasidi. Moina bu gadawdoino. Yohenba, kadore nang practice kam to lakto de. Oja. Ai practice la ro. Nesen ge kam ta chara ro. Kaino nang angido. Kaino mi nang angido. Kaino weno nang pun son thadui bo. Akhoi shram lai sidi. Moina pangtok to ya bro. Yohenba. Nang chak am ta chadrabo. Sai. Pasagidmakta lamdam sida leiba miyamna yamna kannu honnari ngasiga khabada inaridu nangsu paramani ranai enjo nupi khunai lu kyana athubu matamda pasabu thadokpi haduna wakat mifam kya phamnari nang handaki ne singem se yong dibi yadabani lamdam sigi ahlaman singna nangona thamliba thajabase mangan badi fatte Ai, chalo ro sai ne khale. Karigino
Nana khanggadabadi nang Paachaa mathandagi macha nate. Yuhen babu machani manawni khanjaba. Lebak miyamgi aning basu kai hanganu. Jail yogadaba male hairi. Pabungsu kirunaba saki. As ai gyanam ta tadreda. Ban tawkre jene strike su kawkre wakat infam kaya su phamkre tagadaba manana di tabidrabnina kaidawruni as aidi khoida yam saugatlida Aini yam nungaitridi Yuhen bagi matangsine. Hujikpo national game chatlaroi haine. mana chataba haibase stage sigi kya da mangjabano lamdam sida aikhoi hingba ngamlaroi Mangon siriba mara. Aikhoi pungnamakna yaningde. mama mapa saklaba magi Paachaa awafamda takibadagi Yuhen bagi wakhal thauna pumnamak mangkhre pumnaba si yengbiraga yamna thoba matamda iboto bu thadokpiu sambanna mana masing jare ngakpi senbiga dawbasina onsinduna halaklabada aikhoi kari upai lei Cyclist ama oina Manipur gi mahut singadawribani. mahak Punjab chatlaroi haikre Manipur gi asa thamliba angang sina leikha takibada kanagi mangjabano Hai, Yuhen ba. Pupu ni niya. Yuhen ba. Nang busak sarabro. Chare. Hey, nangi ne Paachaa gi maramda karimta waruno. Magi libam su khangene. Jenda leiba haibasidi. Arepa lefam mama khangabani. Ain gi mateng lauraga athuba matam gi manungda mabu lokthoknaba akhang ahei mayam tanadana honari ne. Pupu. Aikhoi Paachaa da makhoina panjilibu kesibu kari case no. Paningai panjisino. Lo. Pumna makna khangnaraba matam sigi chanabini. Karigumba kesama panchindrabadi mi phaba yate. Phajisino. Aduga nang Chanaba chattabadi yaro. Nangondani aikhoina asa thamlibasi. Nangna Kangleipak Manipur gi mingchat puraktuna. Maithong maka lamna halakadabani. Ado nang hayeng satpada punaba kari wale. Awat pagidi aikhoi leri. Hayeng airport chatpada su aikhoi na thinni. Yuhemba nang kemta ni hanagano sanaroi koi myam nai risidi nang hayeng soidan sakadabani Lamdam stilai balai koti kuntra ko humdoi. Maitai lai, mayang lai, pangal lai, chingi lai. Lai na koi kaidawri. Na koi bu aton magi marup ni haidai. Landa magi mingchang ni haidai. Adu arbadi maralai tu betul betar bersingda. Angam bersingna hanna ola bapawda. Lai na koi kaidawdra lai ni. Na koi bu yeng mangam librao. Layam singi marakta ki lai mata chung thoro. Ai ki wahang ki paukumpio. Ayo lai. Ai ki marupi mo to magi maral karino. Ai pende ai yam pende. Paachaa ki Yuhen ba
ꯃꯛ ꯄꯆꯥ ꯂꯩꯔꯤꯀꯣ ꯄꯥꯕꯨꯡ ꯈꯣꯏꯔꯝꯖꯈꯤꯕꯅꯤ ꯉꯁꯤꯁꯨ ꯈꯣꯏꯔꯝꯖꯔꯤ ꯍꯥꯏꯖꯈꯤꯕꯅꯤ ꯉꯁꯤꯁꯨ ꯍꯥꯏꯖꯔꯤ ꯅꯨꯡꯁꯤꯕꯤꯈꯤꯕꯅꯤ ꯉꯁꯤꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯊꯠꯁꯅꯨ ꯆꯤꯡꯖꯥꯎ ꯀꯌꯥ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅꯁꯨ ꯄꯟ ꯊꯤꯡꯕ ꯉꯝꯃꯣꯏ ꯆꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯉꯁꯤ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯊꯃꯣꯏ ꯑꯁꯤꯅ ꯈꯟꯈ꯭ꯔꯕ ꯃꯍꯥꯛ ꯑꯗꯨ ꯊꯪꯅꯕ ꯃꯤꯀꯨꯞꯀꯤ ꯊꯧꯗꯣꯛ ꯑꯃꯗ ꯏꯆꯥ ꯅꯠꯇꯦ ꯏꯟꯊꯣꯛꯀꯗꯕ ꯃꯤꯁꯛꯇꯣ ꯏꯄꯥ ꯅꯠꯇꯦ ꯄꯥꯕꯨꯡ ꯑꯩ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯑꯌꯤꯡꯕꯤꯒ ꯄꯥꯕꯨꯡꯒꯅꯁꯨ ꯐꯅꯌꯥꯝ ꯄꯨꯊꯣꯛꯄꯤ ꯑꯩꯅꯁꯨ ꯈꯔ ꯑꯃꯒ ꯊꯤꯖꯔꯦ ꯀꯩꯗꯧꯔꯕ ꯅꯪꯗꯤ ꯅꯊꯟꯗ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯐꯝꯂꯤꯕꯗꯤ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯁꯥꯏꯀ꯭ꯂꯤꯡꯒ ꯑꯃꯠꯇ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯉꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ ꯏꯃꯥ ꯌꯨꯍꯦꯟꯕꯗꯣ ꯈꯪꯉꯤꯗꯅ ꯑꯩꯈꯣꯏ ꯁꯥꯏꯀꯜ ꯊꯧꯃꯤꯟꯅꯕ ꯈꯨꯔꯥꯏꯗꯩꯗꯣ ꯑꯣ ꯑꯉꯥꯡ ꯑꯋꯥꯡꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯥ ꯅꯦꯁꯅꯦꯜ ꯒꯦꯝꯁ ꯁꯦꯂꯦꯛꯁꯟ ꯐꯪꯉꯕꯅꯦꯕ ꯑꯗꯨꯕꯨ ꯆꯠꯂꯔꯣꯏ ꯍꯥꯏꯌꯦ ꯃꯥꯒꯤ ꯃꯈꯨꯔꯥ ꯄꯆꯥꯗꯣ ꯄꯨꯂꯤꯁꯅ ꯏꯃꯥ ꯈꯕꯔꯗ ꯊꯦꯡꯅꯔꯦ ꯂꯩꯕꯥꯛ ꯄꯨꯝꯕ ꯋꯥ ꯋꯥ ꯂꯥꯎꯅꯔꯕꯅꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯉꯥꯡꯗꯣ ꯆꯠꯇ꯭ꯔꯣ ꯃꯥꯜꯂꯦ ꯑꯗꯨ ꯃꯥꯅ ꯆꯠꯇꯣꯏꯁꯦ ꯄꯩꯁꯥꯗꯤ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯦ ꯄꯆꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯄꯨꯄꯨ ꯑꯩ ꯆꯠꯂꯨꯈꯤꯒꯦ 이봉호, 이마 ꯍꯣꯏ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯂꯩꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧꯅꯤ ꯈꯟꯗꯨꯅ ꯉꯝꯖꯕ ꯈꯔꯗꯪ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥꯅ ꯄꯨꯔꯛꯄꯅꯤ ꯁꯦ ꯄꯩꯁꯥ ꯈꯔꯁꯦ ꯅꯪꯒꯤ ꯈ꯭ꯔꯣꯁ ꯑꯣꯏꯅꯕ ꯄꯥꯏꯁꯤꯜꯂꯨ ꯏꯆꯥꯅꯦ ꯅꯥꯗ ꯌꯦꯛꯇꯕ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯣꯏꯌꯨꯀꯣ ꯄꯆꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯀꯞꯀꯅꯨ ꯅꯕꯨꯡꯅꯤ ꯅꯨꯡꯁꯤꯅ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯍꯧꯅꯗꯦ ꯊꯧꯅꯥ ꯂꯩꯌꯣ ꯅꯣ ꯂꯥꯟꯗꯕ ꯅꯪꯅ ꯃꯥꯏ ꯄꯥꯛꯀꯗꯕꯅꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯏꯃꯥ ꯂꯩꯄꯥꯛ ꯏꯔꯝꯗꯝꯒꯤ ꯃꯤꯡꯆꯠ ꯄꯣꯔꯛꯄ ꯑꯣꯏꯌꯨ ꯍꯩ ꯊꯦꯡꯒꯅꯤꯅꯦ ꯍꯦ ꯔꯤꯄꯣꯔꯇꯤꯡ ꯀꯅꯥ ꯅꯣꯏ ꯆꯠꯀꯗꯣꯏꯁꯦ ꯂꯥꯛꯑꯣ ꯍꯦ ꯑꯩꯈꯣꯏ ꯅꯪꯉꯤꯁꯦ ꯁꯦꯟ ꯈꯨꯝꯃꯨ ꯊꯧꯗꯣꯛ ꯃꯆꯥ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯃꯔꯨ ꯃꯥꯡꯍꯟꯅꯤꯡꯗꯦ ꯀꯦꯁꯁꯤꯗ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯅꯤꯡꯗꯦ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯔꯛꯇ꯭ꯔꯕꯗꯤ ꯁꯤꯖꯤꯟꯅꯔꯛꯄ ꯇꯥꯕꯅꯤ ꯍꯥꯏꯌꯣ ꯅꯪꯅ ꯑꯌꯤꯡꯕꯤꯕꯨ ꯄꯥꯝꯕꯗꯒꯤ ꯄꯨꯂꯤꯁꯃꯦꯟꯗ ꯄꯩꯁꯥ ꯄꯤꯖꯔꯒ ꯃꯔꯥꯜ ꯂꯩꯖꯗꯕ ꯏꯕꯣꯇꯣꯝꯕꯕꯨ ꯐꯥꯍꯜꯂꯤ ꯅꯠꯇ꯭ꯔꯥ ꯅꯠꯇꯦ ꯊꯧꯗꯣꯛꯇꯨꯒ ꯑꯩꯒ ꯀꯔꯤꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯑꯣꯏꯗꯧ ꯉꯥꯡꯅꯣ ꯀꯃꯥꯟꯗꯣ ꯏꯁꯩ ꯗꯤꯅꯦꯁꯀ ꯅꯣꯏ ꯑꯅꯤ ꯀꯩꯁꯥꯝꯊꯣꯡꯒꯤ ꯏꯃꯨꯡ ꯑꯃꯗ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯋꯥꯔꯤꯗꯨ ꯀꯔꯤ ꯃꯇꯥꯡꯅꯣ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯗꯤꯅꯦꯁꯇ ꯁꯤꯟꯅꯈꯤꯕ ꯄꯩꯁꯥꯗꯣ ꯀꯌꯥꯅꯣ ꯉꯁꯥꯏ ꯗꯤꯅꯦꯁꯀ ꯑꯩꯈꯣꯏꯅꯤ ꯎꯅꯈꯤꯕ ꯂꯩꯇꯦ ꯄꯥꯟꯊꯣꯏ ꯀꯩ ꯍꯥꯏꯒꯦ ꯆꯦ ꯃꯥꯅ ꯁꯤꯗ ꯏꯅꯨꯡ ꯅꯨꯡꯉꯥꯏꯈꯤ ꯂꯩꯔꯝꯃꯤꯅꯦ ꯀꯩꯗꯧꯔꯒꯦ ꯆꯦ ꯀꯩꯗꯧꯔꯒꯦꯕꯨ ꯀꯩꯅꯣ
Noi tamogi matang da su I pawam da phangdi. Noi na tai bungo da su ngasai yuk tagi langgo na leibe engineer mo na nen chakimni. Hauju paw halakte. Mobile hang yadro. Noi na tai bungo na pai mobile da su switch off toksan gre. Pawam ta phawna dre mi. Pabung di. Pabung su leite. SPU na runi haramaga chatkibani. Kaidoramno hauji phawba halakte ba. As ai kadogdoino gyana mangeda. Ichi hoina kadogdoino khangdrabada aina de kaidorune. Aidi itai bungogi mamanaba mata su khangnade. Tamoi matang da su aina kaidorune. Aigi bu asoyanga mamatta yaudana yumda yawhanbira u haidana lining dawda khuramjaba natana kaishu pai leite. Nangi na manaba masak maming leiba mayam ama leidudi. Iche aiga loinariba ibung ipa imanaba singsina maming leiribasidi lila dharmada khaktani. Mi pha mi pun thikanongada maming chatpam ta yaude. Moiga tanabada karim kanaroi. As adudi aidi kamai tawnia. Masiga tanadara karim ta thoroida. As kamai tawni sidia. Kanada tanadu doino bi aibo. As mathayam sare dai. Mana mana tauba, mana phangba. Ai nangi nanakta lakani. Aduga ahaw nang cry chatkera Imphal chatke ama Imphal taki kari leiraksela krisu lay birakano imphandagi nongai ba pau poro ahaw ama kari hasira Bangan chonjilak bachida ai wakhan yam nungaite phanda ibotombado thiba khangde haibani simtharna pau pirakpani ai su tai ama matugi marol ama khangtaba yate ko Imphal ta romio leipane ai marona makhanga ka lake Contractor Saif, nang may tayo masana tabra. Mani. Engineer Saif, Habiyo. Nang tangkol masana tabra. Ako'y landam si Dapok pa. Mani. Oy! Singkaba wapra. Wati? Uy, suwan na pamse. Nakoy, kway di chawba lutar ni. Kolom machin sogun tauba, huram pa ni nakoy. Asilak palambi, chat palambi sinungay pra. Jeda December loy kre, kolas thakre, sen loy na law kre. Madugi chap chapa parman, che chang, akoy da loy na leipane. Akoy lamkre. Akoy shoy kre. Bro mthoku. Lale habi abra. Uy, nakoy gi lupagi maikumna. Angam matau kaya gi machin mengki bayai. Tizilingai, inquiry chatharingai. Matam kaya hawkhini. Dinesh, handak ibu to maphabagi matang sida achoubu irang malai. Organization kaya na makhal kaya gi eho pukhale. Hayeng dagi matam kaktana general stack laikre. Case sigi matang da SP ama oina aina mamutta na khangni bakharale. Ai wogi marik chumba report Chào ba. Chào cô. Ai nông cái tholo. Sir. Yare.
Ibu tumbagi case ki matang da nang na khangba khai hayo. Sir, ꯑꯩꯁꯨ ꯏꯕꯣꯇꯣꯝꯕꯕꯨ ꯐꯥꯕ ꯌꯥꯎꯖꯔꯨꯏ ꯑꯩꯈꯣꯏ ꯁꯥꯔ ꯗꯤꯅꯦꯁꯅ ꯇꯝꯕꯤꯔꯤꯕ ꯄꯥꯎꯗꯝꯁꯤꯒ ꯑꯩꯅ ꯍꯥꯏꯖꯗꯣꯏꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯒꯤ ꯑꯥꯏꯑꯣꯗꯤ ꯑꯩꯈꯣꯏ ꯁꯥꯔ ꯗꯤꯅꯦꯁꯅꯤ ꯆꯥꯎꯕ ꯅꯪꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯩꯅ ꯇꯥꯒꯗꯒꯤ ꯉꯥꯏꯔꯤꯁꯦ ꯋꯥꯡꯈꯩꯗꯒꯤ ꯒꯣꯄꯥꯜ ꯀꯧꯕ ꯑꯃ ꯐꯥꯈꯤꯕ ꯃꯇꯝꯗ ꯐꯪꯈꯤꯕ ꯔꯤꯚꯣꯜꯚꯔꯗꯣ ꯆꯥꯎꯕ ꯗꯤꯅꯦꯁ ꯆꯥꯎꯕ ꯌꯥꯔꯦ ꯆꯠꯂꯣ Dinesh. Sir. Nang ay na yaman nung siwa junior ni. Ay nang busukan ningi. Aduga, kes asigi matang da siyo ay na achumbado. Soy na putok ni. Siya na ba maralay ba pum na mag siya pigani. Maralay ta ba ibo to mabukan ba? ASP amo oina ay itaw ni. Ima humila lakane, mabu lakpangai se. Rupsing, aku langse. Meya begi minung sida. Aku kita bayi tetkan biu. Ibung, ising taksi. Ibung su taksi. Makoy anisira. Mane ima, makoy animal lutar ngakane. Ay koy gilam bise, suksem semdana, bisa lautok pane. Makoy anisidi kadai dagira. Ama sidi somine. Sai pu kunki angam na pokpane. Isyano pa ama sidi mitay malene. Mane ima. Maitai ne, maitai tigadra afau ne, magi sorhon gada ba matam kuitra bane. Oi, isyano pa, hat pagi wahai kanu ne. Ngak piba kan piba tamse. Sikra ka amu halak tabane. Oi, mitai tikadara afau ba. Nangi naming na kri kobra. Ibu ya ma. Kari? Ibu ya ma hai pra. Nang kinaming ipo yai ma. Oi ma. Infantagi. Oi ma. Infantagi ni. Napa giming? Khoi rin. Nang nayamba giming? Ibu sopa. Nang minung siyaw da ba shani ne. Nang minate. Nasanung siba khang da bane. Sadi hat ka da bane ima. Mino on ba sadi, yam na tam thi bane. Eh? Ngai kho. Aku kita wajib tetkan biu ima. Aku na mipu hat pa kan pangampanati. Imaki apampa tausano. Ichano pa. Ni pa se. Ai khoi ge khulla sibu chau khna ba sem piramba. Ipo chau pa gi manau nu pa ne. Hantak ki matang se. Mapu ngak pise. Aw ima. Iman hai betu tau se. Ichano pa. Mathang da kri kumpa nang na amuk lala pa. Ai ichano pa singda amuk hana hai chapati ngamoy ko.
ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯕꯨ ꯑꯩꯒꯤ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯦꯗꯤꯌꯥꯒꯤ ꯃꯔꯨꯞꯁꯤꯡꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯪꯕꯤꯅꯤꯡꯕ ꯋꯥꯍꯪ ꯍꯪꯕꯤꯅꯕ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯤꯁꯇꯔ ꯅꯤꯄꯦꯟ ꯍꯥꯏꯕꯤꯌꯨ ꯏꯕꯣꯇꯣꯝꯕꯕꯨ ꯑꯗꯣꯝꯒꯤ ꯊꯧꯁꯤꯜꯅ ꯈꯨꯠꯁꯦꯝꯒꯤ ꯃꯔꯥꯜ ꯄꯤꯁꯤꯜꯂꯒ ꯄꯨꯂꯤꯁꯅ ꯐꯥꯍꯜꯂꯦ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯑꯆꯨꯝꯕꯅꯤ ꯑꯏꯪꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯟꯖꯈꯤ ꯅꯨꯄꯤꯗꯣ ꯏꯕꯣꯇꯣꯝꯕꯒꯤ ꯆꯥꯅꯖꯕꯤꯅꯤ ꯃꯕꯥꯅꯤ ꯂꯨꯍꯣꯡꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯄꯥꯟꯊꯣꯏ 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 ꯀꯗꯥꯏ ꯆꯠꯈ꯭ꯔꯝꯅꯣꯅꯦ ꯃꯗꯨꯕꯣ 이제 ꯀꯩ ꯍꯥꯏꯒꯦ ꯄꯥꯕꯨꯡ ꯀꯥꯏ ꯆꯠꯈꯤꯒꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯈꯤꯕꯅꯤ ꯀꯩꯗꯧꯔꯝꯅꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅ ꯑꯩꯁꯦ ꯀꯣꯛꯁꯨ ꯌꯥꯝ ꯆꯤꯛꯈ꯭ꯔꯦ ꯉꯔꯥꯡꯁꯨ ꯇꯨꯝꯗꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯃꯣꯕꯥꯏꯜ ꯑꯝꯇ ꯐꯥꯎꯅꯈꯤꯗꯕꯁꯤꯅꯤꯅꯦ ꯐꯔꯛ ꯌꯥꯝ ꯇꯥꯔꯤꯁꯦ ꯐꯥꯒꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯖꯤꯜꯂꯛꯑꯦ ꯃꯤ ꯑꯩꯗꯤ ꯀꯞꯅꯤꯡꯉꯦꯗ ꯉꯥꯏꯈꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯅꯪꯕꯣ ꯍꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯑꯁ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯪꯒꯅꯨ 이때 ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯨꯃꯤꯠ 4-5ꯅꯤꯁꯦ ꯀꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ ꯄꯥꯎꯁꯨ ꯑꯝꯇ ꯐꯥꯎꯅꯗꯦ ꯀꯔꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯅꯤꯜꯄꯦꯟꯁꯨ ꯍꯧꯖꯤꯛꯇ ꯂꯥꯛꯏꯁꯤꯅꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯌꯥꯝ ꯆꯔꯥꯡꯅꯨ ꯃꯥꯃꯥ ꯇꯧꯕ ꯃꯥꯃꯥ ꯐꯪꯖꯕ ꯆꯥꯛꯀ ꯂꯩꯕ꯭ꯔꯥ ꯈꯔ ꯊꯨ ꯂꯥꯎ ꯃꯊꯥꯁꯦ ꯕꯪ ꯕꯪ ꯂꯥꯎꯔꯦ ꯅꯨꯡꯉꯥꯏꯗ ꯀꯨꯝꯍꯩꯁꯦ ꯗ꯭ꯔꯃꯥ ꯑꯗꯨꯝ ꯃꯥꯜꯂꯤ ꯄꯥꯟꯊꯣꯏ ꯀꯩꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯣ ꯆꯦ ꯀꯥꯟꯅꯔꯣꯏ ꯂꯥꯏꯅ ꯋꯥꯔꯛꯄ ꯉꯝꯗꯗꯅ ꯃꯤꯅ ꯋꯥꯔꯛꯑꯦ ꯑꯗꯨꯅꯤ ꯐꯥꯔꯒ ꯄꯨꯔꯨꯕ ꯃꯥꯜꯂꯦ ꯑꯅꯤꯃꯛ ꯁꯣꯏꯗ꯭ꯔ ꯄꯣꯠꯅꯤ ꯀꯥꯟꯅꯗꯦ ꯆꯦ ꯆꯥꯛ ꯈꯤꯇ ꯀꯥꯝꯕꯤꯔꯨꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ 유hen바ꯊꯧꯒꯠꯂꯛꯑꯣ ꯀꯟꯅ ꯊꯧꯒꯠꯂꯛꯑꯣ ꯊꯧꯒꯠꯂꯛꯑꯣ ꯀꯟꯅ ꯊꯧꯒꯠꯂꯛꯑꯣ 유hen바 ꯀꯟꯅ ꯊꯧꯒꯠꯂꯛꯑꯣ 여래 야 바보 그러긴 해. 그래. 그러게. 유hen바도 들어봐. 유hen바도 पंजाब चथरीब नेशनल गेम्स 유hen바나 파스타드나 मणिपुर अकाउंट हांख्रे 유행복 오늘 바꾸어봐. 누나이래다 차리촌. 누나이래다 차리촌. ꯍꯧꯖꯤꯛ ꯉꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯌꯨꯍꯦꯟꯕ ꯏꯝꯐꯥꯜ ꯇꯨꯔꯤꯌꯟ ꯏꯌꯥꯔꯄꯣꯔꯠꯇ ꯊꯨꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯏꯔꯝꯗꯝꯒꯤ ꯁꯥꯟꯅꯔꯣꯏ ꯌꯨꯍꯦꯟꯕ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯒꯅꯤ ꯇꯁꯦꯡꯅꯃꯛ ꯌꯨꯍꯦꯟꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯇꯨꯝꯊꯤꯟ ꯉꯥꯟꯕ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝꯕꯅꯤ ꯌꯨꯍꯦꯟꯕꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯊꯨꯡꯂꯕꯒ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯃꯗꯤ ꯂꯩ ꯄꯔꯦꯡ ꯍꯨꯞꯄꯤꯌꯨ ꯊꯧꯅꯥ ꯐꯕ ꯃꯍꯥꯛꯀꯤꯗꯃꯛ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯂꯧꯕꯤꯌꯨ ꯍꯟꯗꯛꯇ ꯄꯟꯖꯥꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯒꯦꯝꯁꯀꯤ ꯁꯥꯏꯀ꯭ꯂꯤꯡ ꯏꯚꯦꯟꯠꯁꯇ ꯄꯨꯝꯅꯃꯛꯇꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯔꯛꯈ꯭ꯔꯕ ꯒꯣꯜꯗ ꯃꯦꯗꯜ ꯐꯪꯂꯛꯈ꯭ꯔꯕ
ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯌꯨꯍꯦꯟꯕ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯔꯦ 네네, ngasiꯗꯒꯤꯗꯤ 이마자 ꯀꯧꯖꯒꯦꯀꯣ.